Manipur Technical University ki makhada leiriba Heirok Engineering College ase athuba matamda mapung phana saba loishinduna mathau tawba hohalagani haina Chief Minister Yumnam Khemchana phongdokhrei ngasi Chief Minister Yumnam Khemchana College asigi phibam yengsinba chalubaga mari leinana social media da thagalakpa post amada wafam ase mahangna phongdorakhibane Heirok SG MLA Thoksom Rajesh Yamamadi Manipur Technical University ki Vice Chancellor Wahengbam Chanbabu yauna makok thongba official kya ga loinana chatkhiba khongjat aduka mari leinana Chief Minister Yumnam Khemchana hai college asida chatuna hauzik Paikhaliba thabak thoram sing yengsilubada college asi semgat chagat bagi thabak aroiba face yauna khumang chaukhilamba ubada nungaiba poi college asigi laboratory building amadi engineering workshop sing saba loisilaklei mapungoina yengbada college asigi leiramliba fibam adu peningai oi amadi atuba matamda college asi mapung phana saba loishinduna mathau tawba hohalagani lamdam asida technical education chaukhadhana bamadi afaba education infrastructure lehenduna naha singda masigi khudong chaba sing phanghanaba khongpham chena leple haina su Chief Minister Yumnam Khemchana makhadana phongdorakli khongchat aduga mari leinana Manipur Technical University ki Vice Chancellor Wahengbam Chanbabun hai Heirok ta saba loiraba Government Engineering College ase matam kuina saba loiraga leiba amadi masigi course sing hauzik maki oina haunabagi thaurang tawdribana maraga sida Manipur Technical University ki makhada karigumba technical course khara hauba yabra haibagi matangda Chief Minister na yengsin balakpane hauzik Manipur Technical University ki makhada AI application course B Pharmacy amadi takyal gi MTU da hangdriba course khara mafam asida hangba yagadra haibadu Chief Minister na kupna yengsin ki haina su mahangna makhatana phongdokhi building this haraga manung da laigada masak mathum mayam si amo hoba laitreba khusi aduna immediately si gi building si akoina engineering college se haudribanina Manipur Technical University da si gi building sing si seda kari kari haudokpa yai si kamaina sinaba yai adana masi sinau haidana Manipur Technical University da government of Manipur na order thokpane ba aduna maram oraga akoina honorable CM si campus amtang yengbiragadi अखोई हेरोक की ऑनरेबल MLA का यावर काम तंग यंग बिरगदी हेन एप्रोप्रिएट ओइनी अतुना सिगे मफम सिदा कई तोबा याय तम तंग खाना बना फनी अजना अखोई ऑनरेबल CM का अखोई सरादे सम का अखोई हाइजबने हाइजबदुदगी अदुदि ngasi bau ngasi नु ते हेता येंग से अजना अखोई प्रोडक्ट अरेंज तौर लाखने अदा होजिक्सी मणिपुर टेक्निकल यूनिवर्सिटी अखोई तागिल दा लाइरिसे स्टेज दा मसीसी मणिपुर की पॉलिटेक्निक कैंपस रन तौबने